आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी मुख्यमंत्री युमनाम खेमसाना लुपा कोटी मरफुद्रा माथोई लाख हुंफु तरेट की सेंफम बेनिफिशियरी सिंह दे यंथोखरे थौरांग असिगी मखादा मणिपुर ओल्ड एज पेंशन स्कीम इमा नोंग थांगलेम येफत तेंगबांग स्कीम सी मिनिस्टर्स विडो पेंशन स्कीम की बेनिफिशियरी सिंह द खुदोंग चाबा फंगनखरे सरकार असिना राज्य असिगी मियामबु चाखोट पलंबिरोम द पुनब थौरांग कया पाइखली मियामनसु सरकार की चाखोट थौरांग सिंह असि मतम चाना लौबिनब मुख्यमंत्री ना हाइरी इम्फाल की पैलेस कंपाउंड लेब सिटी कन्वेंशन सेंटर पांगथोप थौरमदा मुख्यमंत्री ना हाई चाखोट पलमदम अमा ओइनब हाइबसिदा शांति अमसुंग तंगदु लेताब हाइबसि यामनमक तंगाइ फदे मांगना हाई फुरुप खुदिंग मांगना अमतो ओइन नुंगसी चानना अमना अमबु सगोतुना तुंगी अफबा मणिपुर अमा संगतमिनरसि Manipur State Commission for Women na National Commission for Women kusamnaduna Imphal gi DM College Teachers Education da nomagi oiba Yashoda AI haibasida miyam punna khangminabagi thawramama ngasi pangthokre ngasi gi thawramadu da Manipur State Commission for Women gi chairperson TH Teningpham Monchang Manipur State Commission for Women gi member SK Sophia DIPR gi Additional Director W Fazatombi Debi DM College of Teachers Education की Principal in Charge Dr. Anita Khangembam saruk yakhe Technical session da akhang ahising na wangang ke Assam da ichaw ko mari leina miyoi kuntra mathoi leikidre Rajya sigi jila tara tarukta hauzi hauzi isaw gi awaba mayok nari Sarkar gi paun hai Rajya sigi khungang sanipan humbudani thoi gi miyoi lakh manga lising humpu mari isaw gi awaba mayok nari Mahimarong thabal lam hector lising kun mari hen ising tumjin kre Kamrup Metropolitan Jila Singda ising isaw asina miyoi lising mari hen awaba mayoknari Sarkar na mi kanba amasung tengbang pibagi polam sing chathari Relief Camp hudrama thoi hangdoktuna miyoi lakama hen tengbang piri NDRF SDRF Fire amasung Emergency Service ka loinana Local Administration na mi kanba amasung mi thangdokpagi thabak chathari BJP na hairi Kendra na mahiruising da khwaidigi ahanba kudong zabasing phanganduna amadi tungi yumbi oiriba makhoigi punsibu ngaksenabagi thawdang loduna lakli Nai Delhi da BJP gi MP Bansuri Swaraj na hai Narendra Modi na luchingba sarkar asina Vikshit Bharat ohenabagi maruiba asi naha singbu chakhutpagi lambi da puba asini mang na hai NEET re-examination asi numit kuntra tarinigi manungda pangthoktuna madugi fall numit kun manganigi manungda miyamda phanganke Sarkar asna NEET ki question paper leak oibagi matangda mari leinaba miyoi 13 phagatuna wahang pahong thabak chathari mara leibasing asi atuba matamda matik chaba dandi piragani leibaga sigi tungi sakhonabagi lambida parikya pangthokpa asina khwaidigi maru oi Parliamentary Affairs Mantri Kiran Rijiju na haikre Sarkar asina hauji hauji chathari ba nongjo mifam asigi ahoba numittagi NEET parikya gi question leak oibagi matangda khananaba birodi do singda haiduna lakli Parliament ki premises ta paumising unabada Sri Rijiju na hai Hiramasi ki matang da khanaduna warishin purangnaba sarkar gi apamba lei birodi do singa atubu matamda waphamasi khananaba sarkar na hai khrabani adumoinamak makhoina waphamasi gi matangda khanabagi matangda ayaba piraktri Ayush Mantri Pratap Rao Yadav na Ngaksal Mantri Rajnath Singh da Ayush ta base tawba laying sing military amasung field hospital sing da chathanaba aiba serolama pikre Ayush Mantraloi na hai Serola du Siri Zadam na Leibaga sigi lanmi sing the Armed Forces ki Medical Service na maruiba thawdang lori magna hai Bharat ki mausadi lejarak labalaying sing chatanaba Defense ki personnel sing the hen mapangal kalhanaba thawrang sing paikhasi Ayush Mantraloi na mausadi ki lejarak labalaying sing tataduna haksang phana thamnaba ki thawrang kaya paikhatuna lakli thawrang sing asi military amasung field hospital sing da su phanganduna lanmi sing bu hen phagat pamai kairomda onsil halasi Mapal Thawra Mantri Dr. S.J. Shankar ga Philippines, Russia amasung Singapore gi Foreign Ministry singa ngasi Philippines ki Manila da pangthokpa East Asia Summit amasung Asian Regional Forum meeting da unaduna wari sanakre miphamasi da Russia gi Foreign Ministry Sergey Lavrov ka Dr. Jay Shankar ga unaduna Russia da leba bar macha sing soida ngamda wafam sing khanaki social media thagat pa warolama da Dr. Jay Shankar na hai bar amasung Russia tengbang pinanabagi matangda lebak ani na wafam kaya khanakre Philippines ki Foreign Ministry ga Dr. Jay Shankar ga lebak ani na Indo-Pacific lamdamgi sakot thawrang sing de henam ideng thamdana wafam kaya khanakre Singapore gi foreign mantri ga sulebak anigi wafam amasung malem gi sakot thawrang gi matangda khanakre hairi
भारतना साजबा INS मलबान एंटी सबमेरीन वारफेयर सैलो वाटर क्राफ्ट ngasi भारत नेवी द कुसिनकरे लानगी जहाज असी कर्नाटक की कारवार द लेबा INS कदम्बा नेवल बेस कुसिनकी बनी पाउलोइजरे।